네. Hello. Hello, hello, hello. Hello. Ais. Sinausing ay kanong talog jar kigeko. Live na inaminarasi. Sum asise ay video sa semge tor ko yam nongning ba ma masikari haige do ino khangde akoi lekai da ma thui ha do ki ay sida tak sira ki. Good evening, Sininoxing. Yamna hepol padagi nang asi bhaubase sumagi thokdo wathok kari haigadra khogi paranormal activities haigadabni haibtare masi sha mukta tarak tabani adu handak di tai adu masi science lomda lauraga su science lomda lauraga di energy ni ko negative energy haibtabani anyway masi nakalam da thaidoga thamgrasi hujik karigino BRICS summit loikibda ngaidi madu loikibaga khoigi German gi chancellor Olaf Scholz magi minister mayam amaga duga khoigi businessman mayam amaga India da laame adu lakpa mu koi gidri ma hangi ba koi gidri sisida mo khoigi kari haigini masigi German gi matang sida su khoigi India government ga thabak tawminana bagi adumba khongthang kaya ama lawe masi da natana akhoi German gi navy ship Goa da khami sini naus aduga India gi navy ga oba military gi adumba exercise ama tominai ai kamen jai pete yenge ko kamen si udre sinausin kamen jai kona kaino pa lokha sarage masi topic si kaino toring ida asi ado German hankibaga Spain gi Prime Minister Pedro Sanchez Spain gi Prime Minister sigi maming se maruini school tam liba amasung koi higher secondary college tam libi chai nausing na khangjan biu Pedro Sanchez amuk India da sajauna laksin leko lebak ani sigi marakta koi gi haibidi German amasung Spain gi marakta competition man ba akoi gi thabak ama isini nausing mawong ama adumaina koi gi ure iba asi kaidau bagino mabani na khogi German gi lakpa koi dri chancellor Spain gi prime minister salak sile kari maram gino mas wang kai gino haibada khogi mamang da su panjagi ba khogi India gi P-71 project khogi nuclear submarine akhoi gi taruk sabagi se masi launa bane ba siang hairgati masi se German su Germany na phangba pamba Spain su Spain na phangning ba adu ne be sini naus asigi sida akoi gi bilateral cooperation kaya ama akoi gi sign tawna gre thabak tawminana bagi matang da German ga su aduga Spain ga su asi sumnai na si akoi gi ata yamta na ti sini naus paisagi ni paisagi haibidi makoi khangi India se akoi market chawi processing power leiba ngambagi power se akoi yamna wangi haibisi paisa paikhali haibisi India se aduna India ga pulaga di haibidi Germany oirasu Spain oirasu akoi kana fangani khulai nung kari kari se akoi kari haigani sigi technology se transfer tawraga di makhoi ta su kana ba phangminagani haibisi khangi India su kana gani
ꯁ꯭ꯄꯦꯟꯁꯨ ꯀꯥꯟꯅꯒꯅꯤ ꯖꯔꯃꯅꯤꯁꯨ ꯀꯥꯟꯅꯒꯅꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯁꯤ ꯈꯪꯉꯦ ꯑꯗꯨꯗꯨꯅ ꯏꯟꯗꯤꯌꯥꯅ ꯌꯥꯝꯅ ꯐꯖꯕ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯑꯩꯈꯣꯏꯒꯤ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁ ꯑꯃ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯍꯟꯗꯛꯁꯤ ꯁꯥꯟꯅꯔꯛꯏ ꯌꯥꯝ ꯐꯖꯩ ꯁꯤꯒꯤ ꯃꯇꯥꯡꯁꯦꯀꯣ ꯃꯁꯤ ꯌꯥꯝꯅ ꯐꯖꯕ ꯈꯣꯡꯊꯥꯡꯅꯦꯅ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯤꯡꯉꯤ ꯌꯨꯔꯣꯞꯀꯤ ꯌꯦꯡꯁꯤ ꯌꯨꯔꯣꯞꯀꯤ ꯂꯩꯕꯥꯛꯁꯤꯡꯁꯤ ꯑꯍꯥꯟꯕꯗ ꯖꯔꯃꯅꯤ ꯐꯪꯉꯦ ꯀꯣ ꯏꯟꯗꯤꯌꯥꯗ ꯖꯔꯃꯅꯤꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯈꯨꯠꯂꯥꯏ ꯀꯔꯤ ꯅꯩꯅꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯈꯨꯠꯂꯥꯏꯁꯤ ꯌꯥꯝꯅ ꯂꯤꯡꯉꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯇꯦꯡꯕꯨ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯅꯣꯡꯃꯩꯕꯨ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎꯒꯤ ꯃꯇꯝꯁꯤꯗ ꯌꯨ ꯑꯦꯁ ꯑꯦ ꯌꯨ ꯀꯦ ꯑꯃꯁꯨꯡ ꯔꯁꯤꯌꯥꯗꯒꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯈꯣꯏꯅ ꯂꯤꯡꯕꯁꯤ ꯌꯥꯝꯅ ꯍꯦꯜꯂꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯈꯩꯅꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎꯒꯤ ꯑꯩꯈꯣꯏꯅ ꯐꯤꯂꯝ ꯀꯔꯤ ꯌꯦꯡꯕ ꯃꯇꯝꯗ ꯀꯣ ꯑꯁꯨꯃꯥꯏꯅ ꯌꯨꯔꯣꯞꯀꯤ ꯂꯩꯕꯥꯛꯇ ꯀꯔꯤ ꯔꯤꯁꯣꯔꯁ ꯂꯩ ꯀꯔꯤꯝꯇ ꯂꯩꯇꯦ ꯔꯤꯁꯣꯔꯁ ꯌꯥꯝ ꯍꯟꯊꯩ ꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯣ ꯃꯈꯣꯏꯅ ꯀꯣꯂꯣꯅꯥꯏꯁ ꯇꯧꯈꯤꯕ ꯑꯦꯁꯤꯌꯥꯗ ꯑꯐ꯭ꯔꯤꯀꯥꯗ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯁꯥꯎꯠ ꯑꯃꯦꯔꯤꯀꯥꯗ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯔꯤꯁꯣꯔꯁ ꯀꯌꯥ ꯑꯃ ꯀꯂꯦꯛꯁꯟ ꯇꯧꯔꯒ ꯌꯨꯔꯣꯞꯇ ꯄꯨꯈꯤꯕꯗꯣ ꯑꯗꯨꯒꯤ ꯄꯩꯁꯥꯁꯤꯡꯗꯨꯅ ꯑꯗꯨꯅ ꯄꯥꯏꯕꯅꯤ ꯄꯩꯁꯥ ꯄꯥꯏꯍꯟꯕꯅꯦ ꯃꯣꯏꯁꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯈꯣꯏꯗꯒꯤ ꯀꯔꯤꯁꯨ ꯔꯤꯁꯣꯔꯁ ꯂꯩꯇꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯦ ꯃꯈꯣꯏꯒꯤ ꯔꯤꯁꯣꯔꯁ ꯇꯥꯟꯒꯦꯅ ꯍꯥꯏꯔꯒꯗꯤ ꯈꯨꯠꯂꯥꯏ ꯌꯣꯟꯕ ꯂꯩꯕꯥꯛ ꯑꯃꯒ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯔꯛꯇ ꯈꯠꯅꯍꯟꯕ ꯈꯨꯠꯂꯥꯏ ꯌꯣꯟꯕ ꯑꯁꯤ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯊꯣꯏꯗꯣꯛꯄ ꯑꯣꯞꯁꯟ ꯂꯩꯇꯦ ꯑꯗꯨꯅꯅꯦ ꯑꯃꯦꯔꯤꯀꯥꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯂꯩꯕꯥꯛ ꯑꯃ ꯂꯩꯕꯥꯛ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯑꯐ꯭ꯔꯤꯀꯥꯗꯕꯨ ꯑꯣꯏꯔꯣ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯗꯕꯨ ꯑꯣꯏꯔꯣ ꯂꯩꯕꯥꯛ ꯃꯆꯥ ꯃꯆꯥ ꯈꯠꯅꯍꯜꯂꯀꯥꯟꯗ ꯈꯨꯠꯂꯥꯏ ꯌꯣꯟꯁꯤꯟꯕ ꯑꯗꯨꯒ ꯃꯣꯏ ꯄꯩꯁꯥ ꯇꯥꯟꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯁꯤꯅꯤ ꯃꯈꯣꯏꯒꯤ ꯁꯨꯞꯅꯒꯤ ꯃꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯕꯕꯨ ꯀꯣ ꯑꯗꯣ ꯄ꯭ꯔꯣꯖꯦꯛ 71 ꯉꯁꯥꯏꯒꯤ ꯁꯕꯃꯦꯔꯤꯟ 6 ꯁꯥꯕꯒꯤꯁꯦ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯗꯤꯌꯥꯁꯦ ꯀꯔꯣꯝꯗ ꯆꯠꯀꯗꯕ ꯃꯥꯜꯂꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯩꯅ ꯁꯨꯝ ꯈꯟꯕꯗ ꯁ꯭ꯄꯦꯟꯒꯤ ꯁꯥꯏꯠꯇ ꯆꯠꯀꯗ꯭ꯔꯥ ꯑꯣꯔ ꯖꯔꯃꯅꯤꯒꯤ ꯁꯥꯏꯠꯇ ꯆꯠꯀꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯋꯥꯍꯪꯁꯤꯅꯤꯀꯣ ꯍꯧꯖꯤꯛ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯃꯇꯥꯡꯗꯗꯤ ꯁ꯭ꯄꯦꯟꯗꯒꯤ ꯖꯔꯃꯅꯤꯅ ꯂꯤꯡꯕ ꯍꯦꯜꯂꯤ ꯏꯆꯤꯟ ꯏꯅꯥꯎꯈꯩꯁꯤꯅꯁꯨ ꯈꯪꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯑꯩꯅꯁꯨ ꯃꯃꯥꯡꯗ ꯄꯟꯖꯈ꯭ꯔꯦ ꯃꯥꯂꯦꯝꯒꯤ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎꯁꯦ ꯁꯤꯁꯤꯗ ꯖꯔꯃꯅꯤꯒꯤ ꯍꯥꯏꯔꯤꯁꯤꯅꯤ ꯇꯦꯡ ꯀꯔꯤꯁꯤ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯑꯗꯨꯝꯕ ꯀꯩꯅꯣꯅꯤ ꯍꯧꯖꯤꯛꯁꯨꯅꯤ ꯖꯔꯃꯅꯤꯒꯤꯀꯣ ꯈꯨꯠꯂꯥꯏꯁꯤ ꯑꯐ ꯑꯐꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯌా ꯑꯃ ꯂꯩ ꯃꯁꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯏꯟꯗꯤꯌꯥꯅ ꯃꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯀꯔꯤꯁꯤ ꯂꯩꯒꯦ ꯍꯥꯏꯕꯒꯤ ꯑꯗꯨꯝꯕ ꯄ꯭ꯔꯄꯣꯖꯦꯜ ꯐꯥꯎ ꯂꯩꯈ꯭ꯔꯦ ꯃꯦꯆꯤꯟ ꯑꯣꯏꯔꯁꯨ ꯑꯃ ꯑꯣꯏꯔꯁꯨ ꯇ꯭ꯔꯦꯛꯇꯔꯒꯨꯝꯕ ꯁꯨꯝꯕ ꯃꯦꯆꯤꯟ ꯑꯇꯩꯁꯦ ꯁꯤꯗꯁꯨ ꯖꯔꯃꯅꯤꯁꯤ ꯌꯥꯝꯅ ꯂꯩ ꯃꯗꯨꯗ ꯃꯈꯣꯏꯅ ꯔꯤꯖꯦꯛ ꯇꯧꯔꯛꯈꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯔꯤꯖꯦꯛ ꯇꯧꯔꯛꯈꯤ ꯑꯩ ꯋꯥꯔꯤ ꯑꯃꯇꯪ ꯃꯁꯤ ꯂꯤꯖꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯦ ꯏꯟꯗꯤꯌꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯀꯣ ꯏꯟꯗꯤꯌꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯇꯦꯡꯁꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯤꯌꯣꯄꯥꯔꯠ ꯇꯦꯡ ꯑꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯈꯣꯏꯒꯤ ꯑꯃ ꯂꯩ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯑꯗꯨꯝꯕ ꯃꯈꯜꯒꯤ ꯇꯦꯡꯅꯤ ꯍꯟꯗꯛ ꯖꯔꯃꯟꯒꯤ ꯆꯥꯟꯁꯂꯔ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯄꯟꯖꯔꯛꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ ꯃꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁꯃꯦꯟ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ ꯃꯈꯣꯏꯅ ꯈꯪꯉꯦꯕ ꯃꯔꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯏꯟꯗꯤꯌꯥꯁꯦ ꯇꯦꯛꯅꯣꯂꯣꯖꯤ ꯄꯥꯝꯃꯤ ꯍꯥꯏꯕꯁꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯇꯦꯛꯅꯣꯂꯣꯖꯤ ꯏꯟꯗꯤꯌꯥ ꯂꯩꯕ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯖꯔꯃꯟꯅ ꯈꯪꯉꯦꯕ ꯑꯗꯨꯒ ꯑꯁꯤꯃꯁꯨ ꯖꯔꯃꯟꯅ ꯈꯪꯉꯦꯕ ꯖꯔꯃꯟꯅ ꯅꯍꯥꯟꯒꯤ ꯃꯃꯥꯡꯗ ꯏꯟꯗꯤꯌꯥꯗ ꯇꯦꯛꯅꯣꯂꯣꯖꯤ ꯌꯣꯜꯂꯣꯏ ꯈꯨꯠꯂꯥꯏ ꯌꯣꯜꯂꯣꯏ ꯏꯟꯗꯤꯌꯥꯒ ꯁꯥꯃꯤꯟꯅꯔꯣꯏ ꯈꯣꯠꯂꯣꯏꯅ ꯃꯨꯛꯇꯅ ꯂꯩꯔꯨꯕꯗꯣ ꯀꯔꯤꯝ ꯀꯥꯟꯅꯔꯝꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯈꯣꯏ ꯈꯪꯉꯦ ꯃꯔꯝꯒꯤꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯌꯨ ꯑꯦꯁ ꯑꯦ ꯐ꯭ꯔꯥꯟꯁ ꯏꯖꯔꯦꯜꯅ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯏꯟꯗꯤꯌꯥꯗ ꯌꯣꯟꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗꯒꯤ ꯄꯩꯁꯥ ꯀꯌꯥ ꯑꯃ ꯇꯥꯜꯂꯤ ꯍꯥꯏꯕꯁꯦ ꯖꯔꯃꯟꯅ ꯃꯁꯤ ꯎꯔꯛꯑꯦꯕ ꯑꯗꯨꯕꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯅꯗꯤ ꯍꯦꯟꯅ ꯃꯨꯟꯅ ꯈꯪꯉꯦ ꯈ꯭ꯋꯥꯏꯗꯒꯤ ꯏꯟꯗꯤꯌꯥꯗ ꯈꯨꯠꯂꯥꯏ ꯌꯣꯜꯂꯤꯕ ꯂꯩꯕꯥꯛꯁꯦ ꯔꯁꯤꯌꯥꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯃꯌꯥꯝꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯏꯟꯗꯤꯌꯥꯗ 60%ꯗꯒꯤꯅ 65% ꯁꯤꯖꯤꯟꯅꯔꯤꯕ ꯍꯧꯖꯤꯛ ꯈꯨꯠꯂꯥꯏꯁꯤꯡꯁꯦ ꯔꯁꯤꯌꯥꯗ ꯁꯥꯕ ꯉꯥꯛꯇꯅꯦꯕ ꯑꯌꯥꯝꯕꯅ ꯔꯁꯤꯌꯥꯒꯤ ꯃꯇꯦꯡꯅ ꯇꯧꯔꯒ ꯇꯧꯃꯤꯟꯅꯕꯅꯦꯕ ꯑꯁꯤꯅ ꯃꯃꯥꯡꯗ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯒꯤ ꯖꯔꯃꯅꯤꯗꯒꯤ ꯈꯨꯠꯂꯥꯏꯗ ꯅꯠꯇꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯇꯅꯦꯟ ꯑꯆꯧꯕ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯒꯅꯤ ꯇꯅꯦꯟ ꯍꯨꯠꯅꯕ ꯃꯦꯆꯤꯟꯁꯦ ꯃꯇꯝꯗꯨꯗ ꯖꯔꯃꯅꯤꯅ ꯆꯩꯅꯥꯗ ꯇꯧꯔꯀꯥꯟꯗ ꯃꯅꯨꯐꯦꯛꯆꯔꯁꯦ ꯆꯩꯅꯥꯗ ꯁꯥꯏꯕ ꯇꯦꯛꯅꯣꯂꯣꯖꯤꯗꯤ ꯀꯅꯥꯒꯤ ꯖꯔꯃꯟꯒꯤ ꯑꯁꯤꯒꯤ ꯃꯇꯝꯁꯤꯗ ꯏꯟꯗꯤꯌꯥꯅ ꯃꯗꯨꯒꯤ ꯃꯦꯆꯤꯟꯗꯣ ꯂꯩꯒꯦꯅ ꯖꯔꯃꯟꯗ ꯍꯥꯏꯕ ꯃꯇꯝꯗ ꯆꯩꯅꯥꯗꯒꯤ ꯂꯩꯌꯣꯅ ꯍꯥꯏꯔꯛꯑꯦꯕ ꯑꯗꯣ ꯆꯩꯅꯥꯅ ꯀꯔꯤ ꯍꯥꯏꯅꯤ ꯆꯩꯅꯥꯗ ꯏꯟꯗꯤꯌꯥꯅ ꯍꯥꯏꯔꯨꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯍꯥꯏꯕꯗ ꯈꯨꯠꯂꯥꯏꯁꯦ ꯑꯩꯈꯣꯏ ꯃꯦꯆꯤꯟꯁꯦ ꯌꯣꯟꯒꯦꯗꯤ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯌꯥꯝꯅ ꯆꯪꯒꯗꯕ
ꯑꯗꯨꯝꯕꯗ ꯊꯥꯔꯛꯄꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯇꯣꯛꯅꯈꯤ ꯌꯣꯟꯈꯤꯗꯦ ꯂꯩꯈꯤꯗꯦ ꯏꯟꯗꯤꯌꯥꯅ ꯃꯁꯤꯒꯤ ꯉꯁꯥꯏꯒꯤ ꯇꯅꯦꯟ ꯍꯨꯠꯅꯕ ꯃꯦꯆꯤꯟꯁꯦ ꯑꯗꯨꯕꯨ ꯃꯁꯤ ꯍꯟꯗꯛꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯍꯧꯖꯤꯛ ꯉꯔꯥꯡ ꯅꯍꯥꯟꯁꯦ ꯌꯥꯝꯅ ꯚꯥꯏꯔꯦꯜ ꯑꯣꯏꯕꯅꯦ ꯚꯤꯗꯤꯑꯣ ꯑꯃ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯀꯟꯖꯨꯃꯔ ꯑꯦꯐꯤꯌꯔ ꯐꯨꯗ ꯑꯦꯟ ꯄꯥꯕ꯭ꯂꯤꯛ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯃꯤꯅꯤꯁꯇꯔ ꯄꯤꯌꯨꯁ ꯒꯣꯌꯥꯟ ꯑꯗꯣ ꯄꯤꯌꯨꯁ ꯒꯣꯌꯥꯟ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯖꯔꯃꯟꯒꯤ ꯚꯥꯏꯁ ꯆꯥꯟꯁꯂꯔ ꯔꯣꯕꯥꯔꯠ ꯍꯤꯕꯦꯛ ꯍꯥꯏꯔꯤꯁꯦ ꯑꯁꯤꯗ ꯑꯗꯨꯗꯣ ꯄꯨꯊꯣꯛꯑꯀꯥꯟꯗ ꯉꯥꯡꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯚꯥꯏꯔꯦꯜ ꯑꯣꯏꯈ꯭ꯔꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯀꯣ ꯑꯩꯈꯣꯏꯒꯤ ꯇ꯭ꯋꯤꯇꯔ ꯐꯦꯁꯕꯨꯛꯇꯗꯤ ꯀꯌꯥ ꯊꯦꯡꯅꯗꯦ ꯇ꯭ꯋꯤꯇꯔꯗꯤ ꯂꯣꯏꯔꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯇꯁꯦꯡꯅ ꯑꯃꯔꯣꯝꯗ ꯍꯥꯏꯔꯨꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯖꯔꯃꯅꯤꯁꯨ ꯑꯩꯈꯣꯏꯒꯤ ꯚꯥꯞ ꯇꯥꯔꯛꯄꯅꯤ ꯀꯥꯟꯅꯕꯁꯦ ꯐꯪꯈꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏ ꯑꯔꯦꯝꯕꯗ ꯃꯥꯡꯍꯧꯒꯅꯤ ꯃꯈꯣꯏꯒꯤ ꯁꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯚꯤꯗꯤꯑꯣꯁꯦ ꯑꯃꯨꯛ ꯆꯞꯈ꯭ꯔꯦꯅꯦ ꯍꯦꯛ ꯍꯦꯛ ꯇꯧꯏ ꯃꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯔ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯁꯥꯎꯟꯁꯦ ꯂꯥꯛꯄ꯭ꯔꯥ ꯂꯥꯛꯇꯕ꯭ꯔꯥ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯃꯨꯛꯇ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟ ꯑꯃꯨꯛꯇ ꯄꯤꯕꯤꯔꯛꯑꯣ ꯚꯤꯗꯤꯑꯣꯁꯦ ꯆꯞ ꯂꯩꯔꯕ ꯕ꯭ꯔꯣꯗꯕꯦꯟꯁꯦ ꯏꯁꯄꯤꯠ ꯇꯞꯄꯅꯔ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯑꯩꯅ ꯇꯧꯔꯤꯁꯤ ꯁꯥꯎꯟ ꯂꯥꯛꯄ꯭ꯔꯥ ꯂꯥꯛꯇꯕ꯭ꯔꯥ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯒꯨꯗ ꯏꯚꯤꯅꯤꯡ ꯕ꯭ꯔꯗꯔ ꯑꯣꯀꯦ ꯁꯥꯎꯟ ꯂꯥꯛꯑꯗꯤ ꯑꯩ ꯑꯗꯨꯝ ꯂꯥꯏꯚꯁꯦ ꯑꯗꯨꯝ ꯃꯈꯥ ꯆꯠꯊꯖꯔꯛꯑꯒꯦꯀꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯆꯞꯈ꯭ꯔꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯗꯦ ꯚꯤꯗꯤꯑꯣ ꯂꯥꯏꯚ ꯊꯥꯕꯒ ꯚꯤꯗꯤꯑꯣꯁꯦ ꯍꯦꯛꯇ ꯆꯞꯄꯤ ꯂꯥꯏꯚ ꯊꯥꯕꯒ ꯍꯦꯛꯇ ꯆꯞꯄꯤ ꯂꯥꯏꯚ ꯊꯥꯕꯒ ꯆꯞꯄꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨ ꯋꯥꯔꯤꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯃꯤꯟꯅꯔꯁꯤ ꯑꯁꯨꯃꯥꯏꯅ ꯖꯔꯃꯟꯁꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯚꯥꯞ ꯇꯥꯔꯛꯄꯅꯤ ꯏꯟꯗꯤꯌꯥꯒ ꯃꯨꯛꯅꯔꯒ ꯏꯟꯗꯤꯌꯥꯗ ꯈꯨꯠꯂꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯌꯣꯟꯗ꯭ꯔꯒ ꯃꯈꯣꯏꯗ ꯃꯥꯡꯖꯕ ꯂꯥꯛꯀꯅꯤꯅ ꯉꯁꯥꯏ ꯃꯃꯥꯡꯗ ꯄꯟꯖꯈ꯭ꯔꯤꯕꯗꯨꯅꯤ ꯃꯈꯣꯏꯗ ꯔꯤꯁꯣꯔꯁ ꯀꯔꯤꯝꯇ ꯂꯩꯇꯦ ꯌꯨꯔꯣꯞꯀꯤ ꯃꯈꯣꯏꯗꯤ ꯈꯨꯠꯂꯥꯏ ꯌꯣꯜꯂꯀꯥꯟ ꯃꯗꯨꯗꯩ ꯄꯩꯁꯥ ꯐꯪꯉꯀꯥꯟꯗ ꯂꯩꯕꯥꯛ ꯆꯂꯥꯏꯕꯅꯤ ꯑꯩꯈꯣꯏꯒ ꯑꯦꯁꯤꯌꯥ ꯀꯔꯤ ꯀꯔꯤꯒ ꯈꯦꯠꯅꯕ ꯌꯥꯝꯅ ꯂꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯣ ꯑꯗꯣ ꯏꯟꯗꯤꯌꯥꯒꯤ T-72 ꯍꯥꯏꯔꯤꯕ ꯇꯦꯡꯁꯦ ꯃꯁꯤ ꯔꯁꯤꯌꯥꯒ ꯏꯟꯗꯤꯌꯥꯒ ꯇꯧꯔꯒ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯃꯥꯡꯗ ꯁꯦꯝꯃꯤꯟꯅꯈꯤꯕꯅꯤ ꯍꯧꯖꯤꯛꯁꯦ ꯃꯁꯤꯒꯤ T-72 ꯇꯦꯡ ꯍꯥꯏꯔꯤꯕꯁꯤ 152 ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤ ꯑꯗꯨꯕꯨ ꯃꯁꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯔꯤꯄ꯭ꯂꯦꯁ ꯇꯧꯕ ꯃꯇꯝ ꯌꯧꯔꯛꯑꯦ ꯀꯣ ꯃꯁꯤ ꯔꯤꯄ꯭ꯂꯦꯁ ꯇꯧꯕ ꯃꯇꯝ ꯌꯧꯔꯛꯑꯦ 152 ꯑꯁꯤ ꯇꯦꯡꯗ ꯍꯥꯏꯔꯨꯔꯒꯗꯤ ꯈꯖꯤꯛ ꯈꯔꯥꯛꯇ ꯅꯠꯇꯦ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯃꯦꯔꯤꯀꯥꯒꯤ ꯁꯇ꯭ꯔꯥꯏꯀꯔ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯁꯥꯕ ꯀꯝꯄꯅꯤꯁꯦ ꯁꯤꯁꯤꯅꯁꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯁꯤꯒꯤ ꯏꯟꯗꯤꯌꯥꯒꯤ 152 ꯇꯦꯡ ꯔꯤꯄ꯭ꯂꯦꯁ ꯇꯧꯒꯗꯕꯁꯦ ꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯗꯁꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯥꯏ ꯑꯣꯟꯁꯤꯜꯂꯕ ꯏꯟꯇꯔꯦꯁ ꯊꯝꯃꯛꯏꯕ ꯀꯣ ꯉꯁꯥꯏꯒꯤ ꯁꯇ꯭ꯔꯥꯏꯀꯔ ꯍꯥꯏꯔꯤꯕ ꯑꯃꯦꯔꯤꯀꯥꯒꯤ ꯀꯝꯄꯅꯤꯁꯦ ꯃꯁꯤꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯇꯦꯡ ꯔꯤꯄ꯭ꯂꯦꯁ ꯇꯧꯕꯒꯤꯁꯦ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯎꯁꯤꯜꯂꯛꯀꯗ꯭ꯔꯥꯅ ꯈꯜꯂꯤꯁꯦ ꯖꯔꯃꯟꯒꯤ ꯑꯩꯈꯣꯏꯒꯤ ꯂꯤꯑꯣꯄꯥꯔꯠ ꯍꯥꯏꯔꯤꯕ ꯇꯦꯡꯁꯦ ꯁꯤꯁꯨ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯇꯦꯡꯅꯤ ꯂꯤꯑꯣꯄꯥꯔꯠ 1 ꯂꯤꯑꯣꯄꯥꯔꯠ 2 ꯀꯥꯟꯅ ꯂꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯁꯤꯁꯨ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯗ ꯌꯥꯎꯁꯤꯜꯂꯛꯀꯗ꯭ꯔꯥ ꯁꯤꯅꯤ ꯑꯗꯣ ꯑꯃꯦꯔꯤꯀꯥꯒꯤ ꯃꯣꯏꯅ ꯈꯪꯉꯦ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯇꯦꯡ 152 ꯁꯥꯒꯗꯕ ꯁꯨꯝꯕ ꯔꯤꯄ꯭ꯂꯦꯁ ꯇꯧꯔꯛꯀꯗꯕ ꯇꯦꯡ ꯃꯌꯥꯝ ꯑꯃ ꯁꯥꯔꯛꯀꯗꯕ ꯄ꯭ꯔꯣꯖꯦꯛꯁꯦ ꯄꯩꯁꯥ ꯈꯖꯤꯛ ꯈꯔꯥꯛꯇꯪ ꯅꯠꯇꯦ ꯌꯥꯝꯃꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯁꯨ ꯈꯪꯉꯦꯕ ꯑꯗꯨꯗ ꯑꯃꯦꯔꯤꯀꯥꯒꯤ ꯁꯇ꯭ꯔꯥꯏꯀꯔꯅ ꯁꯥꯔꯛꯀꯗꯕꯁꯤꯅ ꯀꯔꯝꯕ ꯇꯦꯡꯅꯣ ꯍꯥꯏꯕꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ M1 ꯇꯦꯡ ꯑꯕ꯭ꯔꯥꯍꯝ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯖꯔꯃꯅꯤꯒꯤ ꯃꯣꯏꯅ ꯁꯥꯔꯛꯀꯗꯧꯔꯤꯁꯤꯅ ꯂꯤꯑꯣꯄꯥꯔꯠ 1 2 ꯁꯤ ꯁꯥꯔꯛꯀꯅꯤ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯇꯦꯡꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯍꯥꯏꯔꯤꯕ ꯇꯦꯡꯁꯤꯡ ꯑꯁꯦ ꯃꯁꯤꯗ ꯅꯠꯇꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯅꯣꯡꯃꯩꯗ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩꯒꯤ ꯀꯝꯄꯅꯤ ꯀꯔꯤ ꯀꯔꯤꯁꯤ ꯏꯟꯗꯤꯌꯥꯒ ꯄꯨꯜꯂꯀꯥꯟꯗ ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯌꯔ ꯇꯧꯔꯀꯥꯟꯗ ꯖꯔꯃꯅꯤꯒꯤ ꯑꯗꯨꯃꯥꯏꯅ ꯏꯟꯗꯤꯌꯥꯗ ꯁꯥꯔꯛꯄ ꯌꯥꯕꯒꯤ ꯑꯗꯨꯝꯕ ꯑꯣꯏꯊꯣꯛꯄ ꯃꯃꯤ ꯆꯥꯏ ꯁꯝꯅ ꯍꯥꯏꯔꯕꯗ MP5 ꯍꯥꯏꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯈꯩꯅꯁꯨ ꯏꯆꯥ ꯏꯅꯥꯎꯁꯤꯡꯈꯩꯅꯁꯨ ꯑꯩꯈꯣꯏꯒꯤ BGMI ꯑꯗꯒꯤ ꯐ꯭ꯔꯤ ꯐꯥꯌꯔ ꯁꯥꯟꯅꯕꯗꯒ ꯁꯨꯝ ꯌꯥꯎꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ MP5 ꯍꯥꯏꯔꯤꯕ ꯅꯣꯡꯃꯩꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯖꯔꯃꯅꯤꯗ ꯁꯥꯕꯅꯤ ꯃꯁꯤ ꯏꯟꯗꯤꯌꯥꯗꯁꯨ ꯁꯤꯖꯤꯟꯅꯩ ꯃꯔꯨꯑꯣꯏꯅ ꯀꯅꯥꯅ ꯏꯁꯄꯤꯁꯦꯜ ꯀꯃꯥꯟꯗꯣꯁꯤꯡꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯁꯤꯖꯤꯟꯅꯩ ꯑꯗꯣ ꯑꯁꯤꯗ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯈꯔ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯅꯣꯡꯃꯩ ꯁꯝꯅ ꯍꯥꯏꯔꯕꯗ HK416 ꯅꯠꯇ꯭ꯔꯒꯅ HK417 HK ꯍꯥꯏꯕꯗꯤ ꯍꯦꯀꯂꯔ ꯑꯦꯟ ꯀꯣꯁ ꯍꯥꯏꯕꯅꯤ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯍꯥꯏ ꯄꯔꯐꯣꯔꯃꯦꯟꯁ ꯑꯗꯨꯝꯕ ꯃꯈꯜꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯅꯣꯡꯃꯩꯅꯤ ꯑꯁꯨꯝꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏꯁꯨ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯖꯔꯃꯅꯤ ꯏꯟꯗꯤꯌꯥꯗ ꯁꯥꯕꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯁꯦ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯃꯤꯟꯅꯔꯀꯥꯟꯗ ꯌꯣꯟꯃꯤꯟꯅꯔꯀꯥꯟꯗ
India su kanaba maramdi India se market asoba mo oireibin in isin rausing India hoigi India su kanaba Germany su kanaba adumagi lambi rom de isin rausing la kadori anyway isin rausing German gi Chancellor Olaf Scholz akhoi India da lak tingai da makhoi gi cabinet ta paper ama release tau ki isin rausing madu mun khangsan biu madu hengwai akhoi gi exam kari kari thabai sai nau da su lakpe focus on India haiduna ko makoi cabinet hana paper ma release tau khi makoi gi ado focus on India se magi main objective se karino haibdi sini na option ko yamtang yengmina si masi possibility laibra laitabra haibdo focus on India sta makoi na main objective se makoi gi main objective se karino haibda makoi na masida palli base India na maru na Russia dagi khulai laiba Russia da tang base asi hantan bane ba asi hantana bona ba asi yawre ba haibidi Germany ga oina samina ba asini India ga mari phagaran basini India Russia dagi mari se sum khara lapthon ba asine ba makoi gi pandam se seng hairabada haibidi khulai se makoi hena yonge makoi he khoi gi Russia na mayama ma India dagi leira tan gi se Germany no oina onthoke Germany no oina tan ge haibidune ba adu boi sini nak sing Russia ga India ga khulai gi matang da lainari ba mari aduga khulai gi matang khang natna yamna sang ba nuksina ba mari ma lainari besidi pak hek thadat pa masidi wagani ko maram di karino haibda khoi gi BrahMos missile ko PJ-10 BrahMos missile gi atopa maming amana PJ-10 haibani masi khoi gi Russia gi mateng na tawraga sini nak sing sa gi bani ko mayam ne hena khangbira ba wafam ni Russia gi mateng na sa gi bani DRDO ga pullaga adumaina sa gi bani BrahMos sida akhoi gi BrahMos missile sida akhoi gi kaino supersonic missile sida India amsung Russia gi flag thetpa sini naw singaina ubiram gani adum ko masi India da laiba turian amsung Russia da laiba turian ani gi maming lawraga adumaina thon gi bani karam ba turian no haiba matam da akhoi gi India gi Brahmaputra amsung Russia gi turiana Moskva hairi base asigi ani se maming lawraga da BrahMos na adumaina thon gi bani masigi BrahMos se hana Russia da di sini naksing adum laire masi supersonic ni Russia da lairiba version sina kari kauge haibda SSN-26 hair kanda adumaina khangai sini naksing BrahMos missions aduna India da sare bese khoi gi Philippines na su India da gi laikre ko sini naksing ga ni su hena khangbira ba wafam ni aduga masi gi khoi gi mission gi yamna nungai bamna submarine dagi oirsu plane dagi oirsu jahaz dagi oirsu ground dagi oirsu adum kapya ba adum makhan gi mishani asida nate sini naksing BrahMos 2 hypersonics cruise missile su sini naksing huji kana kanu tawri sagali Indian army ke defense ki moida athuba matam da fangane haibige adum thajaba leina gre ko masi Russia gi 3M22 zircon khoi missile harisi zircon ana missile nam khak leibani sin naksing adum khoi sin naksing gain YouTube ta yengbirasu amadu yengbirasu dum phangani hawjiki missile si sin naksing yamna manai adu gi Russia gi adu gi version maktune na adumaina haina basulai asida nate Russia na India bu space mining gi lam da su sin naksing mateng pangla kaduri technology ke ama share tor kaduri asina India na khoi gi tha da khak natna atopa planet wai tung the future da ko atopa planet or su asteroid or su mining to bagi sise khoi gi technology sing Russia na mateng pang tori sise ngam duri batung da ko khoi gi wakhalon sina amada lairi adu makhoi gi di mind se adu kayam develop oi khrabno yengo nakala amarom da yengoraga di ko sidi taseng na haibada hoi khulai nunglai tawraga lan sokna ba khotpa haibasina amarom da munna khandaruga di apapa potinati adubu sumba atopa thada mining tawba adagi atopa khoi gi planet mining tawba ga sidi yamna masidi thagani ngai ni seng hairabada asidi gi technology sigi matang da su India na ngamna bhona bada Russia na saw na mateng panggadori India gi aduna sini sing Russia ga India ga mari thadat padi wagni amana amagi mateng yaudana India su am phasna sanabane di
ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯖꯔꯃꯟꯁꯨ ꯁꯥꯎꯗꯅꯕ ꯍꯣꯠꯅꯕ ꯁ꯭ꯄꯦꯟꯁꯨ ꯁꯥꯎꯗꯅꯕ ꯍꯣꯠꯅꯕ ꯔꯁꯤꯌꯥꯁꯨ ꯋꯥꯔꯧꯗꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒ ꯏꯟꯗꯤꯌꯥꯅ ꯇꯦꯛꯅꯣꯂꯣꯖꯤꯁꯦ ꯐꯪꯍꯧꯅꯕ ꯍꯣꯠꯅꯕ ꯑꯁꯤꯅꯦꯕ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯤꯁꯦ ꯁꯕꯃꯦꯔꯤꯟꯒꯤ ꯄ꯭ꯔꯣꯖꯦꯛ P-71 ꯑꯁꯦ ꯖꯔꯃꯅꯤꯅ ꯐꯪꯕ ꯌꯥꯏ ꯁꯤꯅꯦ ꯍꯧꯖꯤꯛ ꯃꯌꯥꯝꯅꯁꯨ ꯍꯥꯏꯅꯔꯛꯏꯕꯁꯤ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯁ꯭ꯄꯦꯟꯗꯒꯤ ꯃꯃꯥꯡꯗꯁꯨ ꯄꯟꯖꯈ꯭ꯔꯦ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯦ ꯖꯔꯃꯅꯤꯅ ꯋꯥꯡꯕ ꯍꯦꯜꯂꯤ ꯍꯩꯕ ꯍꯦꯜꯂꯤꯅ ꯑꯗꯨꯕꯨ ꯁ꯭ꯄꯦꯟꯁꯨ ꯁꯥꯎꯗꯅꯕꯅ ꯒꯨꯖꯔꯥꯠꯇ ꯇꯥꯇꯥꯒ ꯄꯨꯜꯂꯒ ꯇꯥꯇꯥ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤꯁꯦ ꯁꯤꯒ ꯄꯨꯜꯂꯒ ꯁ꯭ꯄꯦꯅꯤꯁ ꯑꯦꯔꯣꯁꯄꯦꯁ ꯀꯝꯄꯅꯤ CACAꯒ ꯄꯨꯜꯂꯒ ꯏꯌꯥꯔꯕꯁ 295 ꯁꯥꯒꯗꯧꯔꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤ ꯀꯣ ꯏꯌꯥꯔꯕꯁ C295 ꯍꯥꯏꯔꯤꯕꯁꯦ ꯑꯁꯤ ꯁꯥꯃꯤꯟꯅꯒꯗꯧꯔꯤ ꯒꯨꯖꯔꯥꯠꯇ ꯄꯨꯊꯣꯛꯀꯗꯧꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯁ꯭ꯄꯦꯟꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯁꯤ ꯂꯤꯡꯗ꯭ꯔꯒ ꯉꯁꯥꯏꯒꯤ ꯁ꯭ꯄꯦꯟꯒꯤ ꯏꯌꯥꯔꯕꯁ C295ꯁꯦ ꯁꯥꯒꯗꯧꯔꯤꯕꯁꯦ ꯍꯥꯏꯕ ꯋꯥꯍꯪ ꯑꯃ ꯂꯥꯛꯑꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯇꯩ ꯑꯝꯇ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯊꯥꯒꯠꯄꯗ ꯚꯥꯏꯔꯦꯜ ꯆꯠꯇ꯭ꯔꯒꯁꯨ ꯚꯤꯗꯤꯑꯣ ꯑꯃ ꯑꯅꯤꯈꯛꯇ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕ ꯌꯥꯎꯋꯤꯗꯅ ꯑꯗꯨꯃꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯀꯔꯤꯒꯤꯅோ ꯍꯥꯏꯕꯗ ꯁꯤꯒꯤ ꯁ꯭ꯄꯦꯟꯒꯤ ꯏꯌꯥꯔꯕꯁ C295ꯁꯦ ꯑꯗꯨꯛ ꯃꯇꯤꯛ ꯃꯃꯤꯡ ꯆꯠꯄ ꯑꯩꯈꯣꯏꯒꯤ ꯃꯥꯁꯤ ꯄ꯭ꯂꯦꯟꯅꯤ ꯃꯥꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯂꯩꯕꯥꯛ ꯀꯨꯟꯃꯨꯛꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯕꯥꯛ ꯀꯨꯟꯃꯨꯛꯅ ꯍꯦꯟꯅ ꯁꯤꯖꯤꯟꯅꯔꯤ ꯑꯗꯨꯒ ꯗꯤꯃꯥꯟꯁꯨ ꯌꯥꯝꯅ ꯂꯩꯕ ꯏꯟꯗꯤꯌꯥꯁꯨ ꯁꯤꯖꯤꯟꯅꯔꯤ ꯆꯥꯎꯔꯥꯛꯅ ꯏꯟꯗꯤꯌꯥꯗ ꯄ꯭ꯂꯦꯟ 6 ꯂꯩꯌꯦꯕ ꯁꯤꯒꯤ C295ꯁꯤꯒꯤ ꯑꯗꯨꯅ ꯃꯁꯤ ꯇꯁꯦꯡꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯗꯨ ꯁꯥꯕꯒꯤ ꯑꯌꯥꯕꯁꯦ ꯄꯤꯈ꯭ꯔꯦ ꯃꯁꯤꯒꯤ ꯄ꯭ꯂꯦꯟꯁꯦ ꯀꯥꯔꯒꯣ ꯄ꯭ꯂꯦꯟ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯁꯨ ꯌꯥꯔꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯂꯥꯟꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤ ꯍꯣꯟꯇꯣꯛ ꯍꯣꯟꯖꯤꯟ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯕꯁꯨ ꯌꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯟꯗꯩꯒ ꯄꯦꯔꯥꯁꯨꯠꯀ ꯇꯧꯔꯒ ꯊꯥꯗꯕꯗꯣ ꯑꯗꯨꯁꯨ ꯌꯥꯔꯦ ꯏꯆꯟꯗ ꯆꯟꯅꯕ ꯑꯦꯅꯤ ꯋꯦꯗꯔ ꯑꯦꯅꯤ ꯀ꯭ꯂꯥꯏꯃꯦꯠꯇ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯏꯆꯟꯗ ꯆꯟꯅꯕ ꯑꯗꯨꯝꯕ ꯃꯈꯜꯒꯤ ꯄ꯭ꯂꯦꯟꯅꯤ ꯃꯁꯤꯁꯦ ꯏꯔꯥꯛ ꯑꯐꯒꯥꯅꯤꯁꯇꯥꯟ ꯂꯥꯟꯗꯁꯨꯌꯥꯝꯅ ꯁꯤꯖꯤꯟꯅꯈꯤ ꯍꯥꯏꯔꯤ ꯑꯐ꯭ꯔꯤꯀꯥꯗ ꯏꯔꯥꯡ ꯀꯩꯀꯩ ꯇꯧꯕꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩ ꯍꯥꯏ ꯂꯩꯕꯥꯛ ꯀꯨꯟꯃꯨꯛꯅ ꯃꯁꯤꯒꯤ ꯄ꯭ꯂꯦꯟꯁꯦ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤ ꯃꯁꯤ ꯁ꯭ꯄꯦꯟꯒ ꯏꯟꯗꯤꯌꯥꯒ ꯄꯨꯜꯂꯒ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯏꯟꯗꯤꯌꯥꯗ ꯃꯊꯪ ꯆꯍꯤ 2025 ꯂꯩꯔꯦꯀꯣ 2026ꯒꯤ ꯁꯦꯞꯇꯦꯝꯕꯔꯗꯒꯤ ꯄꯨꯊꯣꯛꯄ ꯍꯧꯒꯗꯧꯔꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯏꯟꯗꯤꯌꯥꯗ ꯀꯣ ꯏꯟꯗꯤꯌꯥꯒꯤꯁꯨ ꯑꯣꯜꯔꯦꯗꯤ ꯃꯁꯤꯒꯤ ꯄ꯭ꯂꯦꯟꯁꯦ 6 ꯂꯩꯔꯦ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯞꯆꯤꯟꯒꯗꯧꯔꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯁꯨ ꯌꯣꯟꯃꯤꯟꯅꯗꯧꯔꯤ ꯁꯥꯔꯒ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯏꯟꯗꯤꯌꯥꯗꯁꯨ ꯄꯩꯁా ꯀꯥꯟꯅꯔꯦ ꯁ꯭ꯄꯦꯟꯗꯁꯨ ꯀꯥꯟꯅꯔꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯏꯟꯗꯤꯌꯥꯅ C295 ꯏꯌꯥꯔꯕꯁꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯕꯒꯤ ꯄ꯭ꯔꯣꯖꯦꯛꯁꯦ ꯑꯩꯈꯣꯏ ꯁ꯭ꯄꯦꯟꯒ ꯌꯥꯅꯈ꯭ꯔꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯒ ꯁꯤꯁꯦ ꯁ꯭ꯄꯦꯟꯗ ꯄꯤꯔꯒꯗꯤ P-71 ꯁꯕꯃꯦꯔꯤꯟ ꯄ꯭ꯔꯣꯖꯦꯛꯁꯦ ꯖꯔꯃꯅꯤꯗ ꯄꯤꯕ ꯃꯇꯝꯗ ꯁ꯭ꯄꯦꯟꯁꯨ ꯋꯥꯔꯧꯔꯔꯣꯏ ꯖꯔꯃꯅꯤꯁꯨ ꯋꯥꯔꯧꯔꯔꯣꯏ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁ꯭ꯄꯦꯟꯗꯒꯤ ꯂꯩꯕ ꯇꯦꯛꯅꯣꯂꯣꯖꯤ ꯃꯌꯥꯝ ꯑꯃꯁꯨ ꯏꯟꯗꯤꯌꯥꯅ ꯂꯧꯕ ꯌꯥꯔꯦ ꯑꯗꯨꯒ ꯖꯔꯃꯅꯤꯗ ꯂꯩꯕ ꯇꯦꯛꯅꯣꯂꯣꯖꯤꯁꯨ ꯏꯟꯗꯤꯌꯥꯅ ꯃꯌꯥꯝ ꯑꯃ ꯂꯧꯕ ꯌꯥꯔꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯁꯤꯁꯤꯒꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯑꯁꯤꯗ ꯍꯣꯜꯂꯛꯄꯅꯤꯗ ꯀꯣ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯣꯏꯔꯝꯗꯥꯏꯁꯤꯗ ꯈꯤꯇꯪ ꯀꯩꯅꯣ ꯌꯦꯡꯃꯤꯟꯅꯁꯦ ꯑꯩꯈꯣꯏꯒꯤ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯒꯤ ꯃꯇꯥꯡꯁꯦ ꯑꯞꯗꯦꯠꯁꯦ ꯏꯇꯧ ꯇꯧꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯊꯨꯕ ꯑꯞꯗꯦꯠ ꯑꯝꯇꯪ ꯁꯨꯝ ꯇꯧꯖꯔꯛꯀꯦ ꯈꯤꯇꯪ ꯍꯥꯞꯆꯤꯟꯖꯔꯝꯒꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯂꯥꯟꯃꯤ 10,000 ꯔꯁꯤꯌꯥꯗ ꯑꯩꯈꯣꯏꯒꯤ ꯊꯨꯡꯈ꯭ꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯀꯣ ꯋꯥꯁꯤꯡꯇꯟꯗꯒꯤ ꯑꯗꯨꯝꯕ ꯄꯣꯁ ꯑꯃ ꯑꯗꯨꯃꯥꯏꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯊꯥꯗꯣꯔꯛꯈꯤ ꯅꯦꯇꯣꯒ EU ꯍꯥꯏꯕꯗꯤ ꯌꯨꯔꯣꯄꯤꯌꯥꯟ ꯌꯨꯅꯤꯌꯟꯒꯅ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯅ ꯂꯥꯟ ꯑꯁꯤ ꯍꯦꯟꯅ ꯆꯥꯎꯊꯣꯛꯍꯟꯒꯗꯧꯔꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯍꯥꯏꯕꯗꯤ ꯅꯦꯇꯣ ꯑꯃꯁꯨꯡ ꯌꯨꯔꯣꯄꯤꯌꯥꯟ ꯌꯨꯅꯤꯌꯟꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯅꯥꯅꯁꯨ ꯄꯟꯗꯦ ꯀꯣ ꯀꯅꯥꯝꯇꯅꯁꯨ ꯍꯥꯏꯅꯗꯦ ꯄꯩꯁా ꯀꯌా ꯑꯃ ꯈꯨꯠꯂꯥꯏ ꯀꯌా ꯑꯃ ꯄꯥꯡꯂꯤ ꯍꯥꯏꯕꯗꯤ ꯌꯨꯀ꯭ꯔꯦꯟꯗ ꯄꯥꯡꯂꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯅꯣꯏꯅ ꯂꯣꯏꯅ ꯍꯦꯟꯅ ꯈꯪꯂꯕ ꯋꯥꯐꯝꯅꯤꯗꯅꯀꯣ ꯑꯗꯨꯅꯕꯨ ꯌꯨꯀ꯭ꯔꯦꯟ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯟꯁꯦ ꯁꯣꯛꯅꯕ ꯉꯝꯃꯤꯕꯅꯦꯕ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯟꯅ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯊꯨꯞꯆꯟꯈ꯭ꯔꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯥꯏ ꯂꯧꯁꯤꯟꯈ꯭ꯔꯅꯤ ꯔꯁꯤꯌꯥꯒꯤꯗꯤ ꯑꯗꯨ ꯅꯠꯇꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯥꯟꯁꯦ ꯁꯣꯛꯅꯔꯤꯕꯁꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ 90%ꯗꯤ ꯃꯁꯥ ꯃꯊꯟꯇ ꯍꯣꯠꯅꯖꯔꯒ ꯁꯣꯛꯅꯖꯕꯅꯦꯕ 90%ꯁꯤ ꯑꯗꯨꯒ ꯑꯇꯩ ꯈꯒ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯉꯛꯄ ꯌꯥꯎꯏ ꯏꯔꯥꯟꯅ ꯁꯍꯤꯗ ꯗ꯭ꯔꯣꯟ ꯑꯗꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯈꯤ ꯁꯨꯃꯥꯏꯅ ꯑꯗꯨꯒ
तसेंगना हतक सोंगनरिबा लानसे यूक्रेन अमसुंग रशिया गा सोंगनरिबा लानसे चाइना गा इंडिया गा ना चाउनो मतेंग पांगमद्रबा याम थी वानी काइनो हाइबदा ngसाइगी यूरोप की मार्केट कैथेंदा रशिया की खोंग ताफम अमा लेरमबदो लोय थिंजनखरबने बिसिने होस मसी थिंजनगिबदगी रशिया दा सेमिलोन गी ओइबा अवाबा ममायोंगनरकदबा लानजु थोइबनिना मधुदो कना कुमाय तोबनो हाइबदा चाइना गा इंडिया गा ना मधुगी मार्केट तो सोमदा लौगिबने यूरोप दा थाबदो थाव मयाम अमा इसिनि नौसिंग क्रूड ऑयल मयाम अमा को सुंगतोक्त्रिबा मयाम अमा रशिया दगी इंडिया ना लेरकांदा अतोप्पा लेबाक साउथ ईस्ट एशिया गी लेबाक कयादसु योली मधु सुंगतोगा से को सुमाइना तौबो इसिनि नौसिंग अदुमाइना तौरकांदा चाइना गा इंडिया गा ना असौबा मतेंग पांगबदगी तसेंगना हाइरबदा मखोय लानसे थोइन इवा वाबो उदबने रशिया से नत्रबा याम थी वारंगदब जानि इसिनि नौसिंग खोइगी होजिकसे तसेंगना हाइरबदा रशिया ना सोंगनरिबा लानसे यूक्रेन गा नति सेंगना हाइरगदि नेटो अमसुंग खोइगी यूरोपियन यूनियन गा सोंगनबनि इसिनि नौसिंग मसिदा हतकसे रशिया ना नॉर्थ कोरिया गी मतेंगसे लौरकपनि मसिगी मतंग दा रशिया दा खोइगी यूक्रेन गी सॉरी नॉर्थ कोरिया गी लानमी लिसिंग तरागनि थोय मुक संगरे हाइबदी इसिनि नौसिंग ना सोहाना ममांग दम ताबिरमगनि साउथ कोरिया गी खोइगी करि हाइगिनि मोइगी अरोन अथुक की थबक तो मीना रिपोर्ट दो माइ फंगा कांदा खोइगी न्यूज मीडिया सिंग दा माइना थादोकनरखि कोइ इसिनि नौसिंग को अदुमाइना लै अदुगा लानसे अदुना सिना मरम मोइरगा इसिनि नौसिंग खोइगी यूक्रेन रशिया की लानसिसु सौथोरपा याबगी अदुंबा अचौबा ममी अमा ताई अदुगा ngarangse इसिनि नौसिंग आइनसु कैनोदा पंजखिबनि ngarangse खोइगी यूनाइटेड नेशन सिक्योरिटी काउंसिल की स्पेन ना अदुमाइना रिक्वेस्ट तौरपदगी अदुंबा मीटिंग अमा पांथोकी को इसिनि नौसिंग ngarangse मरमदि करिनो हाइबदा इजराइल ना मिडल ईस्ट तौइबा खोइगी यामना खोइगी वा खोइगी लानगी यामना साथीबा अदुंबा मखनगी मवोंग अमा यामना एग्रेसिव ओइना तौरइबा मवोंग मतौसे सिगी मतंगदा नैनानबा अदुंबा मीटिंग अमा ngarangse कौकी मदुदा खोइगी कना कना करम लेबांगना ईरान की मतेंग पांगे हाइबदा खोइगी अल्जेरिया रशिया अमसुंग चाइना ना इसिनि नौसिंग ईरान की मतेंग पांगे एनी न्यूवे इसिनि नौसिंग खोइगी अनौबा इंफॉर्मेशन खोइगी पाउ कई लाप मतमदसु अदुम अपडेट तौजरके असि हाइरगा पुरान थाबा मैतेना काइनानबा याथंग निजरी कांगलेबाग इमाना याइफरे याइफमिनर चाइ एनीवे आई कैनो सेम त लोखसगी के कमेंट से अमत पा गिद्रे के क्वेश्चन ऑप्शन साउलाए साउंड लाए शुकाई दिया थैंक यू सो मच गोफी द अरिस खान साउंड लाए थैंक यू ओके anyway सिनाव सिंह खोइगी समीर माइक्रोफोन से आइगिसे यामना नुंगाइतबो ओइबा अदुगिनिको वारोबा यादिको मरुइना खोइगी लुपा मसी ममांगदा सात्रेला कैनोमा पीरगा लेहौबने अदुना मसी खितंग खोइगी चिम्बान जिदा खितंग नक्सनद्रगदी खितंग लापथोखिबदा साउंड से एता कै हानि कैनोमी तोक अदुगिनि साउबा यादिको anyway सिनि ऑप्शन असियारगा आई ngasi काइनानबा याथंग निजरी कांगलेपागी माना याइफरे याइफमिनरसी अदुबा अनोबा पाउ अपडेट हेक लाकपा मतमदा इदुम थुथुना अपडेट तौजरके थैंक यू सो मच